Chahi asigi oina Board of Secondary Education Manipurna lauba High School Living Certificate Examination ngasidagi haukibaga loinana ngasi ahoba numita nataba pambai sijinaramba Maheiroi ahum Tanthokhre. Chahi asigi oina examination asida Government School gi Maheiroi lising nipan chama kuntra, Aided School gi Maheiroi lising ama chamanga kun amadi, Private School gi Maheiroi lising kunipan chamari humputra taret punna Maheiroi lising kuntra nipan chama kuntare na exam thari. Masigi manungda Maheiroi nupamacha regular da lising tara nipan chani marfu taruk, Maheiroi nupamacha external da chamanga marifu tara taruk, Maheiroi nupi macha regular da lising tara nipan chatruk kunipan, Maheiroi nupi macha external da chatruk tara taret ni. Mathang thagi tang ahum phauba chathagadauriba exam asida Physically handicapped Maheiroi taranithoi yauri examination asi niyom chumna ningthina pangthokpa ngamnabagidamak miyoi mari na saba flying squad team humphumari sijinari. Nakalamaromda examination asigi ngasi ahoba numita English subject thokpa numita nataba pambai sijinaramba Maheiroi ahum Tanthokhre haina Board of Secondary Education Manipur ge examination controller L Mangina thokpa cherol amana hairi. Tanthokraba Maheiroi sing adu palelda leiba MG Evergreen High School amasung Ideal High School gi Maheiroi singni makhoi gi roll number singdi 15877 15760 amasung 15582 ni hairi.